Middle East houzik oiriva tangdu leita daba fibam asina maram oiraga Manipur petroleum gi product Shing Phanglaroi Haibagi Mipaiba Meeyamda Leibiganu state asida LPG amasung thau matik chana leiri haina KFNPD gi OST POL haubam povina Meeyamda khanglakli wafam asi Manipur lenga ki Consumer Affairs Food Public Distribution KFNPD ki Director ki meeting makhada Department asigi OST POL haubam bovina luchinglaga wangkhai ayang palita leiba koizam jiten gi Indian Oil Corporation Limited ki retail outlet inspection chathabaga mari leindana mahakna phongdo khibani inspection aduga mari leindana haubam bovina hai Middle East houzik oiriba tangdu leita daba fibam asina maram oiraga Manipur da petroleum gi product Shing Phanglaroi Haibagi Mipaiba Meeyamda Leibiganu State asida LPG amasung thau matik chana leiri segmai gi bottling plant amadi state ki oil depot da LPG amasung petroleum gi product Shing marang kaina leiri loinana LPG amasung petroleum product ki sing asi atopadagi Manipura pusilak pasule palaitri maram asina Middle East thokliba thodo asida hojik fawbu gi oina district asida karingwa chaithing amada pibalaitri Meeyamna LPG amadi petroleum gi product Shing Phanglaroi Haibagi wakhalonda panic buying tobigano haina mahakna appeal tawki Diesel amasung petrol se khujing makidi akhoi state ki wena di issue amata leijade maram di LPG gi hairo adai petroleum product Shing hairo akhoi phajana depot da adai semi bottling plant da stock phajana leiri adai outside gi mayam am gari mayam am su hujik se lambi da leiri ba aduna mayam sing na akhoi gi issue natabada yamna panic oina pochai sing je loksan bi da na ba praja da department gi side gi yam akan ba oina request tawjari